Manipur state fangki besai nipu mga subri thauram ngasi pangthokre numeras the Prime Minister Narendra Modi nasu yai proposal pirakli. DEO Imphal West na EVM amadi BVP ke maramda miyam na khangna na bi campaign ngasi sulam sang bazar pangthokre. UNC के प्रेसिडेंट गाइडन कामयु सुंग पब्लिसिटी सेक्रेटरी स्टेफेन मतंग थागी मरी फाव जेल द थाजिम करे UNC के इकोनॉमिक ब्लॉकेट खुदक लेवल वाइना सिंगी तमियन की अपुन मियाम न क्वारमन कइते वकत मिफम सथा करे Amasung United States Polo Association USA na ani subo Manipur State Hood Women's Polo Tournament 2017 gi champion oi krai. Ma'am Kurumzari adum nengbir bis impact news ni ayokram somendro na hoje pungja se phabu ge maroi ba pausing miyam da pijari. Manipur mapung pab state am oi kibagi sai nifu manga sub kumon palan ngasi secretariat ki conference holda pangthokre chief minister oibo biamadi deputy chief minister gaikhang amade Manipur state asigi civil amadi police ki makok thong official kya su sarugya ki sel thum gi phibam pattabana chako tharang thabakta khongjel yang bangam drabasu Manipur na health amadi power sector da India gi oina mangjil thana chatli hana chief minister na phongdoki pigle angang sibagi sang hanthanduna infant mortality rate khwaidagi nemba state amasu oiri power sector da su Manipur na lebaga sagi tamzaninga web state am oiba ngamli lairik laisu ningthi na hairaba na singbu thabak fangan na ba hotna ba mathau tari hana chief minister na phongdoki thauramadu ko mari lena deputy chief minister gaikhang amna Housing state sida oiba phibam gi matang da palladuna khulai pai ba lalo singna government ka wari sanaduna warusin purun na wafam thamki Laiba Prajasing say, openly hiding of the Viwane. People are fed up with this element. Al-Moina cannot talk the Bagi, Moina, certain Tower Koraga, Moina, head high behind the Koi, Chakasuk Jaya Roy, they cannot dictate. No, she Yani, she Yaroi, Haidu. At my Tauragadi, I give Prajasing City, cry, Howard Project, cry, and money. After all, they are all our brother, our sister. I couldn't know what we step keep arguing the later, sorry. Hide the Kahim, the singer, and I like him. Tawudabu, Moigi, get that sorry. Manipur, Tripura, and Meghalaya state Masina, Mafung Pab state Oikib and the mid statehood Degamari Lenana, Prime Minister Narendra Modi and Yai proposal Pirakli, Twitter Tagalapa Warolda, Manipur Bununga Yai Problem, the Mama Oeresan or Harakaloina, Tripura Hiram Kuding the Mangzil Tarakpamade, Meghalaya Gisako Tarangi Lambi the Mangzil Tarak the Prime Minister Narendra Modina, Lamdamasig Miam the Harautayamagal and Yai proposal Pirakli. District Election Officer Imphal West na sinduna lakadur bitaramatoi suba Assembly Election gamari lenena electronic voting machine EVM amade voter verified paper audit trial VVPAT miyam na khangna na bagi pandam da awareness campaign ama lamsang bazar da pangthokre campaign adu saruga moina maika yedom da lebe mahiro yauna miyam da EVM amade VVPAT season adu na vote matokram thadagani loinana mikhal asida miyam na amade candidates na tawgada ba amade tawroi da singi matang da khangan ki campaign adu ki saruga moina mikhalasi hena mapung fanan na ba amade asoingam yaudana pangthok na ba signature campaign ma su pangthoki status da han boina mikhalasi jinaga durba VVPAT asina voter sing na karam candidate vote pi haiba khangbang amal lagani Imphal West district ki waina campaign ase kwaraban kaithel pangthokre loina na campaign ase district ase ki tongan mafam sing da su pangthok na ba pandam thamli haina district election officer Imphal West Robert Singh Khetri mayum na phongdoraki Lakadoriba election sida koigi praja singna vote thadaba matamda EVM sigi matang da phajana khangbiba amadi nauna hanakta introduce tawjariba koigi state assembly election gi sida sina gadoriba VVPAT sigi matang da phajana khangbiba ana VVPAT amadi EVM machine sigi
ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯏꯝꯄꯣꯔꯇꯦꯟꯁ ꯑꯃꯗꯤ ꯃꯁꯤ ꯀꯔꯝꯍꯥꯏꯅ ꯑꯣꯄꯔꯦꯠ ꯇꯧꯏ VVPAT ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯚꯣꯠ ꯊꯥꯗꯕ ꯃꯇꯝꯗ VVPATꯇ ꯑꯩꯈꯣꯏꯅ ꯊꯥꯗꯔꯤꯕ ꯀꯦꯟꯗꯤꯗꯦꯠꯀꯤ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔꯗꯨ ꯊꯣꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯁꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯐꯪꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯁꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯈꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤ ꯐꯤꯌꯔ ꯑꯃꯗꯤ ꯄꯤꯁꯐꯨꯜ ꯑꯩꯈꯣꯏ ꯏꯂꯦꯛꯁꯟ ꯁꯤꯟꯕꯁꯤꯗ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯃꯁꯤꯒꯤ ꯑꯣꯕꯖꯦꯛꯇꯤꯚꯁꯦ ꯑꯩꯈꯣꯏ ꯐꯪꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯑꯩꯈꯣꯏꯅ ꯁꯤꯗ ꯁꯤꯟꯖꯕꯅꯤ Hayeng Editors Guild Manipur Sinduna free and fair amadi peaceful and ethical voting have team the pangthok kodurba mega painting competition asigi damak competitors sing hayeng ayu pung taret tagi report tawrun ba khangalakli class 1 dagina 5 fawbugina hotel classic point da class 6 dagina 10 fawbuna kangla gi western gate high school college amadi open category gina nupi lal complex da report tawraga da bari hari competition asida saruk yaga da sing nupi lal complex mamang amadi johnson higher secondary school manung da park tawba yagani hana Editors Guild Manipur gi chero lamana khangalak Thasi ki tang kunmanga da pangthok kadriba National Voters Day palan thorong marilenan state level drawing competition pangthok rei competition ase Election Commission of India ge voters education program am oida systematic voter education and electoral participation SBEEP gi manung chana every vote counts haiba theme da class 9 dagina 12 fawba da leba mahiro sing oina pangthok ki banei Banbayai tungda haro kadriba voters sing pungning thogat poina every vote counts haiba theme masida state ase ge district sing da so thasi ge anisu sayul gi hoduna drawing competition sing pangthora ki banei save electoral officer Manipur sidunu khumal lampak ta leba kangsang da pangthok ki competition aduda district ki oina pangthok ki drawing competition sing da makong mathang tarak district amamam gi mahiroi tara tara na saruk yaki competition ase ge mari lenana state nodal officer Wayangbam Chandra Kumar MCS na fongdor ki bada pun mahiroi marifu mari na saruk yaki banga se drawing competition ase gi makong mathang tarab mahiroi tara khangat kani khangalaba mahiroi tara ase gi manung da gi khwai da gi phaba mahiroi ani khangatuna tha ase gi kunmanga da New Delhi da pangthok kodor National Voter Day da saruk yahan gani fongdoki loinana lemori ba mahiroi ni pana duna state ase gi oina palace compound leba city convention center da pangthok kodor ba National Voters Day da manama thumpi dun ikai khumna utkani fongdoraki District level winner tara tara na pullaga ngasi ki pangthu be state level drawing competitions da aikona amu winner tara khangat chagani khangat liba winner tara sigi manung da first and the second tabaduna Delhi da pangthok kadoba National Voters Day ki celebration da yauna na ba akoina achang bapuna crush puthoga thajagani aduga lemhoriba prize winner nipan na Manipur da pangthok kadoba National Voters Day ki celebration City Convention Center da pangthok kadoriba sida kokolaga akogi pricing akogi chief secretary na chief guest oiraga mana matum yenthok chagani ngasi competition da saruk yaki mahiroi singna selam su masal pona miam gi hak lehen gumse khunai se gi thabak tawda afa miut khan madai khoi pumnama ki hak saun lai haina fongdok na rakhi kana discrimination leideba sida ningse khong tek paso adagi mitang maso loina han gi so laina ma bot hadan da deba botar haise aduna bot hajaragadi mais loina count on we yawe ma hai hajini pasanung salaraga akhoi valuable or bot che akhoi na right che akhoi pasanung sana acho mising na lehen gi gumse haini Laklib January kunmanga National Voters Day numera se district level ki thak ta di se Imphal West ki Kuranganayani hall the pangthokani hana chirola mada khangalakli loina nomination lakpada laklib January kulum doida district level ase competition am hall asimakta da pangthokani hana su chirola se makata na palakli United Naga Council ki President Gaidon Kamayam sung Publicity Secretary Sankel Stephen Anibu blocket manungda amangata thon ki ba case ka mari lenana mathang thagi tang mari foba jail da thajin krai jail da thajin kharbasu tha si ki tang kulum do da satha gadoriba tripartite talk to wari sanar ba da yaw no bagi ayaba da piki Gaidon amasung Stephen Animak ngasi lamphel leba Judicial Magistrate Infalis ki mamang da blocket manungda gari mai thabu ki case amaga mari lenana puthoraki Court puroklaba matung public prosecutor na blockade manung da jiri Imphal lambigi civil long da sengpu tata gari ama mai tha ki case ama lairi bane thodok da sena miyoi sing hauju phaba ngamdri maramaduna case sathari bane maramasina bail da thado pi gano haina prayer tauki Defense Council ki mai kai de Gaidon amasung Stephen ani ase gari mai tha ki bagi thodok da haktheng na sena miyoi sing nate blockade asigi waroisen am purang na government of Manipur na tripartite to ke baton taruk liba si saruk yaba ngamna na makoi anu bail da thado pi haina prayer tauki Jas na mai kai ani ki wafum sing taro matung case ase haurak pada ngai ri banina bail da thadok pa si yadri haiba loina na makoi ani bu judicial custody da mathang thagi tang mari foba thamna na ba order ta ki
जजना एसपी सेंट्रल जेल सजीवादा मखोय अनिबु ट्राइपार्टाइट टोक सरुक याहननबगी थौरांग पुंबा पाइखटननबसु डायरेक्शन पीखी UN sina matam kakta na satharak economic blockade khudak lephal loina singmi tami ani ki apun balup kuntare na saba miyam na wakan mifam sathakrai Khwaraman Bazar ma kaithel apun balup amasung Protection and Preservation Committee Manipur PPCM na sinduna Khwaraman Bazar sathaki wakan mifam adu da PPCM gi convener PS Devan Sarmana lamdama sida hingminari ba maitai naga kuki amasung maitai pangal gi apun balup kuntare na wakan mifam masit sathavani democracy satpaleba kam oiri ba miyam gi kholau mapi mapa oirib central government amasung state government tagadabane miyam gi pianabagi kholau amasung waka tadrabade democracy satpaleba ama oibagi wahantok leiribra haina su wahang tauki Misam Praja gi kholau tabagi mahuta nomai paiba miyam gi mayukta leiba nation am gi apama thungananaba government asin makoi masen insinaduna leirabra haiba singnadaba ngamde hana su phongdoki National Highway da blockade sathaba haibasi Supreme Court ki matung ina law na yade haiba leirabasu Manipur da di court ki order adu mamingtagi oiri miyam na pianabagi kholau amasung khongjang kya sanction labasu government asina waroisin da purang ba hona ngam da haiba sin attack pade Manipur da democracy gi wahantok leitre haiba se masana taksare government asina lawgada thaudang kya lakhotana leiba sin attack pade lamdama sida hingminari ba tongan tongan phurup kya marakta communal rayo tholok pa ngai duna leiribra chingna da ngam de hana devan na makha tara duna phongdoki Manipur da ngasi sangna chatharakpa asigumba economic blockade se kanagumba atopa state to oragadi nahana masi prime minister changjandana home minister changjandana loisandana bhona ngani adubu Manipur hariba lamdam se India gi yamna mainland India da gi yamna isolated oiba border state amo oibani na neglect tawi habse masina so adu mayek seng ta abane Manipur miyamna waraganda thengnariba khudong thiba mayam chingche masida ko annaba aikoi gi damakta kanam to leite center government leite Manipur government leite aikoi gi bu Manipur miyamna aikoi isana isabu aikoi gi ngasi thengnariba awana singase masidagi koknanaba aikoi punna wakalon taminaraganda aikoi gi anauba lambel ama thiminabado matam oirabra haiba wafam je ai thamjari Numit maripin 20 henjalaklaba economic blockade ase loisin magi mahuta political parties sing na makhoi makhoi gi mihut sing masing hena kana na bahona duna leira hena herikona ma dilipunna maral sirakli thasi gi kunmari da status gi hauji ko ribe phibam ma dilakadru mikhal gamari lenana miyam na kari khalli haiba khangdokna na mifam ma herikona ma dilipun ani na sinduna GM hall da pangthokadori mifam ma se gamari lena palace compound leba herikon gi office ta pawmi singa unaba mada lubasi gi president Longjam Ratan Kumar na hai United Naga Council na mamang sahi gi November amadagi hoduna kaukiba matam kaktaba economic blockade asina miyam kham thengna wanare nongmada sangdraba yadro polam gi mamal kham thengna wangle fangnadre adu state amadi central government anina wathok ase loision bagi mahuta amana amada insinduna laithokli nakal marom da miyam gi awaba sana thaiduna thamlaga economic blockade asibu political parties in election gi khulai oina sijinaduna mikhal asida mire bhena kana na bahona duna lairi fiba masida miyam na kari pamli amadi kari fire lairi haba khangdok minana na ba matam oire hana Longjam Ratan Kumar na phongtokhi ngasigi mifam aduda lipunge vice president Sawam Rajendra Kumar su saruk yaki economic blockade sibu tawiriba kangbuda masi handok piu miyam gi awana ji yengaga masibu kohan biu masigi solution pubiro haibase kayarak hanna appeal tawgre kayarak hanna haijagre hairibo punamak se ngasi phawbadi uttagi haiba haigadra kaimta kanabaji phangdaba UNC economic blockade si loisan daba politics ki khudong saba launa na bohona dana state amadi central government anina amada maran thangjin na bai thabak che jum tawrga leibse koi ure High Court Manipur na Civil Information Commissioner Government of Manipur ki decision kaktatuna stanan kidrehana Manipur High Court ki advocate B Prem Sramana phongdorakli wangkhaida lebe Manipur High Court ki advocate M Hemchandra Singh chamber da pangthokiba pawmi sing unaba mada B Prem Sarmana Directorate of Youth Affairs and Sports na piba national award kawgi advertisement amata media da thengna dabadagi kairak makha lekai dagi thongram Susila Devi na section 6 clause 1 right to information act 20 English singani mangagi matung ina State Public Information Officer SPIO da English singani taramangagi June kunmari da file ma thaki
Susila na thaki file adu response SPI on a reply adu mafung father sung aran ba yaw budu ani raksubo na Chief Information Commissioner CIC Government of Manipur English ngani taramanga August kunmari da complaint amamuk register tauki complaint character matung CIC na mafung father reply pirak tabadagi Manipur Information Commission da English ngani tarataru ki January kunipa da case am register tauduna TS Susila Devi ga SPI ogi marakta court na hearing satarki Sathar hearing adu matung ina Manipur Information Commission na English ngani tarataru ki February 19 da Susila gi complaint case 55 of 2015 adu English ngani taramanga gi September 13 ta commission na dispose tau khraba case ni hana commission right taraki hari Manipur Information Commission tarak rai adu mafung fada badagi Susila na English ngani tarataru ki March nipa na High Court wakat ki Susila gi Learned Council oreba B Prem Sharma na makata na case asi paiduna High Court hearing tawrba matung sahi ase ge January 13 ta case asi reconsider tawro haibagi order adu High Court na thoktuna Chief Information Commissioner ge decision adu reject tawkibani hana Prem Sharma na fongdoki loidan High Court ke order adu lakadar January 13 dagi makata hearing sing sathaba hawragan hana Prem Sharma na makata na fongdoroki Manipur Chief Information Commissioner gi asigumba decision ase quash tawdana kaktatana yamna masak thokpa laibag asigi amadi khunai asigi ain leiri haiba tawningmada tawba yadabagi adugumlaba wain sang leiri haiba utpa phajaba rai ama Manipur High Court na dak tabani laibag asigi angam mathawni haiduna phana chawroba amana koi laibag sida leiriba ain chanabi sibu mahang ngami haiduna nampu sasanda asigumlaba RTI eki oiro asigumba nampu sasanda tarakpa rai asibu singna nabagi damakta Manipur gisu asigumlaba masak thokpa khwaidigi chawba court High Court na chingbada maram chadana miyoibagi hakta mat liba asigumlaba mari leinaba kesing ase thengna bigadabani BJP ki ticket pibagi matangda party asida ticket tanaramba duga ticket fangudrba singna pen the wafum kya fongdok narakli loina na party manungi yana daba kaya mimang thokna ngang narakli ticket fangudраbasu afangma candidate ramada saugat mina bahina party asigi national leader singa thamlama wafam adusu ona taina lakpagi phibam lakli ticket fangudраbasingi marakta party thadolaga ato political party da mirep thengnagani haiba wafam kyasu fongdok narakli hangang assembly constituency da matam sangna BJP ki thabak tawduna laklaba P Sharat Chandrana party ki ticket piraktrabanina lakliba mikhala sida hangang assembly constituency da BJP ki mirep vote kahaloi hana hangang mandal gi hanagi general secretary M Lalit Chandra na fongdoroki alupta ngasi paumi singa unaba madamak na makata na fongdokibada ngarang nahan party asida sanglakiba misakang party ki ticket pishin bai base ticket pibada state amadi national leaders singna sauna seja tumja tawi takpane ticket pibadagi hauna senja tumja tawroba party amana karamda Manipur dagi senja tumja muthat kadoribano maramaduna BJP da hana naming chanduna party ki primary member listing tarawum doy amasung executive member chama mariputara ngasidagi hauna party thadok lagani fongdoki assembly constituency sida BJP ki ticket tanaramba P Sharat Chandrana ngasimak party dagi resign tawduna mag BJP thadok lehana lauthokibaga loinana BJP na tab national party amda mikhal thengnagani hana su fongdoki Minna kupada luisan yabe economic blockade asibu BJP leader kayana home minister unaduna prime minister unaduna Manipur gi economic blockade ase tokpi na ba haijake ayabadi hanjan piraga ngasi phawbadi economic blockade toktana parja mayam wahanduna leirabase BJP gi aron ba agenda am leirabra BJP na Manipur ase thugai ge haina khanbra BJP haibase Manipur gi damaktadi yegna bani BJP ngasi dagi di tokchare atop dol amadai bole Narendra Modi ji ki apho wakhalo leirongane thajajari tokthore ba thabak thongsing asi urugadi BJP aibse karma party no haibido ngasidi mayek chumna khange huba mitrani khallaga praja miyam da pithakka do adugma party se ngasidi gi hangang kendra gi BJP mandaloin leijariba aikone enrollment tawjaruba primary amadi active member punamak se BJP dege khoi tokcharagani Wango Assembly constituency da party sigi ticket tanariba khuraijam lokenda BJP ki ticket piraktabada landamudong gi miyamna pen fongdok narakli BJP ki ticket fangudраbasu miyam ga tanarba matung karamba political party da mikhal thengnagani haiba waref lawgani hana khuraijam lokena fongdoroki ticket fangudраbasu ngasi yumnam huidrom thiam laisang khongda miyamna mahapu taramna okpu gi thorama pangthokre thorama du mari lena magna fongdokibada party na ticket pirak tabasina amuka hena anobu inota mahaple ticket pirak te haiba kidamak party bu hunduna ngangloi Wango Assembly constituency da mikhal mai pak bai basi BJP ne vote piraga mai pak kadaba natte
amadi kagadaba nate wangoi gi miyam na vote piraga mai pakadabane miyam na wangon thamni thajaba si matam chup mangan da loinana makha taba thabak sing tawkhigin hana phongdokhi loinana prime minister Narendra Modi na ticket pibagi matang da phongdokhi bo from ke adusu ngasi kadai da sakhrabage wangoi da mirep oiba khudingmak thengna na ba honaba matamda hallaga sianga da loken natte hana phongdokhi ticket phangde haidna ai ningan na leite engonda praja chilina na lengdana laibo matamda lokena kedamai da hangeda banu pas nate BJP na vote pi gida nate Congress na vote pi gida nate wangoi kendra gi praja na vote pi ra ka gada ni pa ne haiba thauna ma isa da laide huju se yung lai banu pa kana gumba miyoi kharna aibu party gi ticket phangdana hona bada asauba khongthang ama thangjen biramni ai khangi Manipur sida party gi ticket tanaba matamda paisa na wano maga chatpa party ticket tanaba chalamagadi tamdam sida aina masi khangamagadi ai nahan aina ticket phangoi ai ningai su leite nakal maramda BJP gi oiba ngasi fawa chapchab ticket lauthok laitri maramaduna media da phong leb unofficial oiba candidate ki list ase aran bani thajabi gano haina langthawal assembly constituency da BJP ki ticket tanariba ningomam nilakumar na phongdorokli party ki sana fatap matung ina masagi sahi humputra ki mathak talaiba party ki member da ticket pi da bai wa from lairi maramaduna langthawal assembly constituency ki oina party ki ticket fanglaba yai haina miyam na ngang na riba ase asumba oiroi sahi nifu ki maya da opposition MLA puthokuna lakliba assembly constituency da karam misapu miyam gi mihut oina thagat kadagi haiba langthawal gi miyam na khangi assembly constituency ase gi oina party ki ticket lauthok da thinta riba ase di assembly constituency ase gi hauji lok jan shakti party ki MLA oina laidiba asna assembly constituency ase da BJP ki mire puthok tan na yet padagi thinta han bani hana phongdoraki Mars Mari abdi Nipanda face ani thona pangthok kodru Manipur Legislative Assembly ki Mikhalda constituency khara da BJP ki miref oiga da candidate sing ming lauthok na media ki khutang da thoki final list ta Lilong constituency natana minority pangal ki intending candidate amata yawon da ki thawombo BJP Manipur Pradesh minority morcha an akan mamong yanin da phongdorakli hirama sing matang nga sinungthil Manipur Press Club ta Paumi Singh unaba ma da BJP minority morcha gi General Secretary Administration Mohammad Nazimuddin phongdorakli da Mikhal ase da minority pangal gi intending candidate taranipana BJP ki ticket tanaduna kairau Lilong awavgai Khetrigaw madi Wangkhem assembly constituency da Mikhal thengna na sem sari bane adu party asigi mirep oigada basingi ming lauthon na thoke final list ta Lilong assembly constituency natana hairib constituency mangada mirep oiriba intending candidate singi ming yawandri thawong ase BJP Manipur Pradesh amadi center na Manipur ki minority pangal sing da kanglup na mieng gieng bane han lawi sahi taramanga lenga paraklaba congress mutalaga BJP lenga lehan na pandam da minority pangal sing na BJP bu saugat pane minority pangal sing bu thajab mangan duna thabak tawbi gano loina na ticket lauthokpada constituency manga asida minority pangal gi intending candidate sing ticket pirak trabade akan makhongjang sing sangshin gani phongdoraki BJP de mapung phana support tawraga akhoi na Congress government sibu inthuba haibasi akhoi gi asauba pandamni marak sida laibak thiba haigadra akhoi na khanna jarakhiba aduga state amadi central na BJP gi leader sing na akhoi da pirakhiba commitment adugi ona taina bada tawrakhiba sina maram oiraga akhoi da su nungai taba ninghanaba muslim praja singi marak te lai lemhauriba kendra kunma pangi lauthokadori basida tangai fadana muslim gi oiba Lilong da pikhriba asum haina yamdraga su mafam ahumda suhanbiu haibasima aina state amadi central gi BJP gi leader sing da aina appeal tawjari BJP government sanaroi singda sansam de oksa pijabagi ayab pide hana Kumalampak main stadium de leire sai gi in charge oiriba boxing coach laisang them ibom chana phongdorok hana sanaroi mu gi apok ma pa na phongdorokli loina in charge silwai ba wauda Kumalampak main stadium de leire sai gi special area games tagi senthora khraba tongan masana singi sanaroi cham kunmanga gi mama pa imunu gi miyoi singna su in charge oiriba el ibom cha sindri fauba sanaroi am ta thajilaro hari ngasi Manipur Press Club ta side gi senthora khraba sanaroi singa madi makoi gi imunu gi miyoi singa paumi singa unabagi thoramda sanaroi singi mama pa singa phongdor kibada sanaroi singi phongom thoko facility sing afangandaba madi tathi thawoina tawbiba kya namaram oiraga sanaroi singa si senthora kibani phongdor ki sanaroi am gi apopa sawam lokhon ko miyoi am phongdor kibada sai oza am phone toraglaga
Mathau khangdaba oza amagumna sanaroi leiba leitaba oza singdi thagi tolop adumak fangani haibana singba fazadaba wahai wata kya phongdoraki haina paudamki loina atopa sanaroi gi mama manasu ma ki masa ani saida thambagi manungda thodok amadagi masa ama tanthorokpadagi sanaroi adu ngakpinna ba haijaba changlubada insars oiraba boxing gi course ibom chana sanaroi adu mama adu mangaksamda paidana fazadaba wahai wata kya sijinaduna tanthoraki hairi Thokchom Sajor ko sanaroi amagi apok mapana fongdor kibada phone torolga sanaroi sing angarang nungtil pung ani fabugi manungda hostel thilaktrabade hostel lagi tanthokani amadi naharol takani habo phazada wahi wata ke asu fongdor ke yana paudam ki ngarang ayukta ojasine ngona telephone dawre ngai do ngasi ngarangi pung ani makai bo manungda thinjilakta targadi hostel lagi tanthoni haidan abi matungda oja ibom chana telephone sipaire da mana hairak pase ai koina moida Pugiba Zagiba Kasulite, or management of Apelite, San Oak Hybrid BJP in the Sarkar Pibanina, Madu Piba Git, Ayabalita when you're going to Pidi, and Kariguma Master Yada Targati, Naron Tagan Haron Tarkan in Hike. Fonda, Mona Warp Amakati Haraki, I was Amkan, Matananga and talk to Jovira Brina. I need your Yunda. Other Koimana Hyba, I am to the top of the Yam Noisy. According to Moy later, Oko was asking it to at the Sweden Lumpangni, Saturday later to Jay, Massimi the Yam Pinzidio. Satra later was out no cramba for our Cadino. Matang Swada break him lozake Manipuram the Maling Tongan be Pau single Loyana, I could break the Yamna 200k Impact News Boo, Miging Tatun review. The pinnacles of success for your children. Get enrolled to one of the finest schools in Northeast India, UNESCO School. Excellence in education. World-class interventional cardiology at Sky Hospital, performing non-operative closure of hole in heart and RF ablation. Don't delay. Hurry for consultation with Chief Cardiologist Dr. L. Shamkishore for hole closure, RF ablation, coronary angioplasty requirement and other procedures like pacemaker, ICD, CRT, combo angiogram are also available. Yumanungi application ki mapung faba solution pir ba Durasign G6 seasonabio. Durasign asi Tata Blue Scope Steel Limited ki flagship retail brand ni. Durasign liner ki khudong chaba sing di yumanungi amasung mapan ki application ki khwaidagi yang ba phanglang kup na ba. Yan thaba siling amasung phaklang khaidok na bagi irai lai ba solution pi. Panel sing ado phai ba amadi chap yung ga mai kai install to ba yai. Durasign Tata Blue Scope Steel. Abema, nang natamibi school IPS have to the chikli fai hai kam doge ne. My school is quality based English school. It has very competent teachers. They are highly qualified. The principal of my school is a strict disciplinarian. He teaches the student in higher classes. Hey ma, isa di IPS ki boarding the le rub the English ki command jo phajna le re, lyrics jo am hai re, personality talent jo phajna le re na. To speak English is compulsory at a school and boarding. I have the habit of speaking English all the time. Adom ki angang singbo Kanchipu da leba IPS Hybrid Impal Public Higher Secondary School the Ming Chanbio loinan apaba bahiroi bayanbio. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Breaking matungda mayam woman ataram nokchari loina bulletin sigi makhataba pausing miyam na pijari lagli assembly mikhala sigi mangoina na Bishnupur district traffic police na sinduna traffic police na lamisa toksa sinda lawgada thodang sing matangda awareness program ma pangthokre Bishnupur SP gi badminton hall pangthokki thoram da district sigi SP Jogesh Chandra made additional SP Victoria susar yaki Mr. Mamadi police personnel Singmarak Mari Tamnan Rabgi Pandamda Kumbi Terakong Old Age Home Amadi Glory Children Home Moirangda Community Outreach Initiative Program Pangthokre Program Adu Community Women Police Team Bishnupur District Asin District Asigi Additional ASP Victoria Yangkomgi Supervision Makara DSP Daina Konzengbam Yauna Pangthokibane Thoramadu Marilana District Asigi DSP Daina Konzengbam Fongdor Kibada Miyam Police Singda Angamating Pangbagaloina Lenga Missionary Ama when a police ki Mike Degesu Angamating Pangduna Miyam Abamari Tamdan Hona Ganiana Tazaba Piki
Sangai Pro de Leba Oinam Indrani Devi Kawamio workshop ama Maina Tumna Chakre, Taudoga Singarang, Nongaida, Tokibane, Maisako Horpamado, short circuit. Tagi oil ka yai hana imung manu mimoy singna fongdong naraki maina tumna sakraba yumadu upak na mathang maka saduna maka thangba sarukta gari workshop amsung four wheeler ki part yon dukan mathak tana ka ni bhara sandok tun laibani hari atheng wada fair service lak tun maka tana sakad badagi kalhore hari imung manu ki mimoy singna fongdorok pada thaudo ko two wheeler gari ani yauna punna lupa lak tara mangarom gi mal sang sing mangantan kre hari Kangdana may sakpagi thaudo ko thorak pada varada leba mioy sing ado yum mathak tagi songtha pada minor injury khare thokre hariba mioy sing ado sangai pro leba MRF tire showroom da thabak tawduna leba mioy ngaktani hana yumbu na makha tana fongdoroki Republic Day Naksilakpa Loinana Manipur Police na thoning the Tawdok Sing Toktan section Taurang Lokat Poina Tibo Hum Tabak Leptana Chatari Nasiso Infalis Police Samsung Commando Yachobut Team Mamana Chekon Nongchup Tang Makai de Gina Second Minutong Lambi Fawa Tibo Hum Tabak Sataki Infalis ki additional SP operation ke Megasandran Lucing Duna Makata officer sing Yauba Team Maduna Haribo Mafamadugi Akoi with the labor music sing Masak Kangdok Nabasek Tauki Nupi nupa yauna sek tau kibadu da masagi saktak se puthok ngam da nupi manga yauna punami tara humdoi Porompat police station da makata na masak maming khangdok nu puki fagat ki mu sing ado gi manung da bell out leba underground gi nupa amaga nupi amaga su yaw ki fagat ki mu pumba masak maming khangdok loba matung da thadok re hari Nakalamramda Republic Day section Taurang Lokat po na Manipur Police na Imphal Mail ako ibada sa thariba combing operation ki sarukam mo nga sa upung mga ati taret fawba sagol ban thingom lekay da combing operation sa thakre Imphal West Commando ki DSPM Amit amasung Focus on Haukif na Luching ba Imphal West Commando ki team amade Imphal Police Station ki kangbu amana lekay sigi yum kuding na sangdo sa thakiba operation sida masagi sapsaba saktak se pairam da myo itara matoy fagat ki tungda makatawa investigation taunun magitabag Imphal Police Station da khusinna krehari Imphal West ki additional SP operations Dr. S. Ibom Chana Luching Makangbu Mana Lona Thinkrab Lalolo United National Liberation Front UNLF ki Sergeant Major Ma Kasampat Kasamlakai de Fare Farba Mio Edu Maming Thiam Nungsitoi Maitai Elias Lokon Elias Buno Elias Safaba Sahi Kuntramari nei Mag Imphal West ki Iroi Semba Mang Hidden Mayai Lekai de Thiam Manihar ki Masanu Pani Hari Hariba Mio say English ngani sumna Anida Lona Thinkrab Laloluf KYKL Yauram Madagi Ma Kaloina ba Kadar Taret Kaloina na M16 nama AK rifle Mari Kaloina na English ngani manga da UNLF the Yau Kibani Hari How kiba English ngani sumna ani ki angan masaruk ta su police na fa kiba ki thodok lai kre hari Mayai kaban isana la shuro bumyo singwa phabalami da puran nabagi pandamda legal aid clinic hangdokre clinic as Manipur State Legal Services Authority masal sa amasung Nirvana Foundation ani puna khusam naduna North AOC leba Nirvana Foundation gi loisang da hangdoki bani thauramasi ga mari lena no magi legal awareness program mas pangthoki awareness program da rights of the marginalized people amasdi welfare schemes of the marginalized people hai bahiram singa sida wangang loisingna wangang ki Khergaw Makhalekay de Leba Club Yada Madi Khergaw Makhalekay Yumkhaiba Masjid Committee na ngasi apunba mi phama pangthok laba matong Khergaw Yumkham Makhalekay da mayai ka bani sa yonba mada athing ba tham krehna Yumkhaiba Athletic Development Association Yada na thokpa chiro lama da khangalakli lamdamas Leba Club Mairapai bi civil organization singna so amato oina lepiduna Yada na lakhol bu khongthang asu sagot bi hoina serol asin makhata na paujelakli The Cultural Forum Manipur Sinduna Laisin Kumkiba Taza and Mington Upanias Larikama Fongkray, Lariga Society Academy Translation Prize Fankraba, Aiba Waikomsa Ibotomi Mangangi Taram Doisuba Upanias Larikne, Larik Fomu Toramado, All Assembly Rotaleba Manipur Hindi Parishat ki Hall the Pangtoki.
Rotary Club Polo City Imphal gi taret suba mapokumon ngarang simairong dale hotel classic grande de pangthokhrei mapokumon thorom asigi sarugom maina heart narab angang amada layeng nan bugina club asigi maikai de lupa lak taramathoi tengbang pi khi hari hariba senpam sing ase club asigi members sing nang khaina duna pi khi bane hari Communist Party of India CPI Manipur na sinduna Manipur na sterut fangbagi palan thauram ama pangthokre na CPI gi Deputy Secretary L Sotin Kumar na thokpu chirol amada khangalakli BT rotale be rawat wawan CPI gi luching kya yauna thauram adu pangthokhi Manipur na sterut fangbada CPI gi chawr bu thaudang layam song singtam anipun hona minaduna sterut fanglakki bane loina na Manipur na sterut fangna na hona bada CPI na lokki bu thaudang matang lairi kam fongdo naina ba hawraga ni hana sirola se makata na khangalakli Rama Foundation Nagamapal Rims Road na Nercom Churachandpur ka khusam na duna lem na chingum thabagi training ama haukiba January 13 amadi 35 da pangthokre Nercom Churachandpur na sponsor tawduna pangthokiba training program adu da sahi khudingi Churachandpur da lamlaki chingum sabadagi mi siriba sik matang da sakhangdaba lamlaki chingum chadan busu apil tawki loinana hu chen chingum karam na khangdok kadagi haibagi matang da su sandok na taki Laglib January Kunmanga dagi Rama Foundation sinuna lemna chingum thabagi training kya pangtholagani yawning basingna foundation asig office ta laklaga akupa marol khanglaba yagani hari Extrajudicial Victims Families Association Manipur IFAM gi uripok ta leiba All Manipur Bar Association gi building da matam khar gi oina lairam office adu close tawjare hana IFAM na thokpa chirol amada khangalakli Supreme Court ki writ petition criminal number 129 of 2012 ki matung ina English sing ma chapan humpatra mapan dagi English sing ani taran thoi forward the police paramilitary amasung army na hat ki ba mioi masing lishing ma chama kunipan gi list adu gi matang da IFAM na data khongatuna lakhi banai Victim oikiba sing yung manung amasung marumapang sing na data khongot padamating saw na pang bibrak pagi damak ifam gi mai ke thak phongdorokli loina na victim oikiba sing yung manung gi mioi natraga marumapang sing na makhata ba pau pining belairabadi human rights alert kwa ka tel thiam lekai delebe office ta contact tawbir pa yaga ni hana cherola sin makhata na khangalakli Hauzik ngasino magi sanabagi pauda United States Polo Association USA na Anisuba Manipur State Day Women's Polo Tournament ki champion oikhrei Department of Tourism Government of Manipur gi miyang makhada All Manipur Polo Association sinduna thasi taratare tagi mapal kangji bung pangthok pa hokiba tournament asig ngasi sanaki final match adu da United States Polo Association USA na yamna laksana Hurlingham Polo Association United Kingdom bu pajal mapan ohum da mighty pi bangam ki Tournament asigi champion oikraba United States Polo Association USA ge sanaroi Carly Persano na panjal mari Anna Wilslow na panjal ahum loina na Andy Persona na panjal ani chanki polo tournament asida runners up tawraba Hurlingham Polo Association United Kingdom gi panjal ahum maduna Sarah Zen Hughes Sarolet Emmy amadi Anavel MC Nok ahum na panjal amamam chanki Nupi ki polo team ahum na saruk yadun sathaki ba tournament asig ngasi loishin gi thorma duda Manipur gi chief secretary O Nabakishore IAS consultant of to government of Manipur retired IAS RK Nimay made tourism department gi secretary Dr N Ashok Kumar IAS kaloina na All Manipur Polo Association gi masak nai mi kya na mako matang takrap sanare made team singda manamatum kya khudol tamki Hyderabad February kunmat dagina kunmanga faw pangthok durbe kuntranipan suba National Masters Athletics Championship de saruk yagada ba master athlete sing lagda batang kuntaret ke upung nipan tab matamda Khumal Lampak Main Stadium de lakpin da Manipur Masters Athletic Association na appeal torakli numerous da athletic sing the bus training amadi hotel booking maramda khanagani hari Taranipan Subahanga Masters League Cum Knockout Kang Tournament ki Mapu Oinam Kendra Kangkun Oikrei Langthabal Assembly Constituency ki Hana Minister Ozoi gi sendang makhada Manipur Kang Association Madika Wa Kang Development Association ani sinduna ka wa dalai ibudo moirang puk Kang sangda
साना की बकांग टूर्नामेंट से फाइनल मैच अदुदा ओइनाम केंद्र कांकुट ना वांगोई केंद्र कांकुट पांजल तरा तरे तरादा माइथी बपी बंगम की टूर्नामेंट से मपु ओइ खरबा ओइनाम केंद्र कांकुट ना ट्रॉफी का लोइना लुपा लिसिंग तरा मदे रनर्स अप ताहौरब वांगोई केंद्र कांकुट ना ट्रॉफी का लोइना लुपा लिसिंग तरेट फंकी टूर्नामेंट से ओइनाम केंद्र कांकुट की सानारोई ए ओपेना वेस्ट सेकफाई मैन ऑफ द मैच की मना फंकी बग लोइना कांकुर की सानारोई ओ बाबूना बेस्ट लमथा की मना फंगम की ममांग सही नवेंबर मरी पांथोक पाउकी कांग टूर्नामेंट सिदा कंगलई पिबारेल थौलैसेम सना जाउबा अमदे मणिपुर कांग एसोसिएशन की प्रेसिडेंट एम जादुमनी का लोइना लमदम की मसक नारब मियोय क्याना ngasi लोइसन की कांग टूर्नामेंट सिदा सरुक याखिबा का लोइना मकोक मथंग ताखरब सानारोई अमदे टीम सिंग मना मथुम क्या खुदोल तमकी लाइनिंग लंबिगा लंदन सिगी सदरोगा थादों मगा यादबा आमना उबा नुसीबा मगललेबा मसाना मसी मसी नोमो नोगी वेनोबा मिरोल सन थमतबा अदुबा थोय बिरतबसी मसिदा हरमनसी मयामना मरोयना नहासी दिखरा हवाई नोबा वाटो दुजे हरमनसी मयामना मसिदा सोखोकदा मसी साबा योशन दिदना मसीबु योखट बिदना मसीबु हिंगन बिदना मफम लेकाय लेकाय दा मोनो तवसी तो अनु मिरो नमोदा मसी आमोदा सपोक्से Senior Men's Manipur amadi Women's Hockey League ta Khongman Students Club amadi CEO Singjamai Wang Khetri lekai ani mai pakre ngase Khumalampak Hockey Stadium na sana ki ba nupa gi ani suba league ta Khongman Students Club na YCCIC kontha labu panjal ni pano mai thi pi ki message da Khongman Students Club ki sana roi Vaker Nelson amadi Kiran ahum na panjal ani loina na Mahesh amadi Thawngamba ni na panjal amamam chanki Message da mai thioro YCCIC kontha lo ki panjal ahum aduna budhana panjal ani amadi David na panjal ama chanki sathari league tournament si ahum chu match ta seo Singjamai Wam Khetri leka hi sanaroi M Prem sana panjal taruk TH Hen thoiba amasung I Stalin ani na panjal ahum loina na Z Dinku na panjal ani chanduna farm ya school bu yamna lakcha na panjal taramari amada mai thiba pi bangam ki mai thioro farm ya school ki amata ngar panjal aduna A Krishna na chan bangam ki Manipur Hockey na sinduna ngarang dagi hawkiba league tournament sa nupa gi team tari amadi nupi gi team manga na saruk yari hayeng tournament sa da nupa amadi nupi gi league match amamam sanaragani Ahanba Khagem T20 cricket trophy da Khagem Kiam ga amadi SL Lilong ani mai pakre Kiam ga youth Pioneer Club na sinduna kiam ga hebu makong na sana riba trophy asi ngasi anma sana kiba league match samada YCUA Arab tina toast ngamduna betting ana sana kiba inning asida over tara manga da wicket manga turga subna giran sama tara manga khak lauki match asi ani suba inning da khage mak kiam ga na over tara mari ga ball ani da wicket mari khak turga mai pak pagiran sam tara taruk adu lawbak ngamduna match asi wicket taret ta mai paki Mesa sida khage makyam gi all rounder ananna man of the match ta ki sathari tournament sing ngasi sana ki bani sub league tana SL Lilong na toast ngamduna betting hana sana bada api over taramanga da wicket nipan turaga run sam kuntra lawki Mesa sig ani sub inning da KP kyam gi na over tarama thoge ball ama da wicket taramak turaga sub nagi run yankhai mapan khak lawduna Mesa se run hum putra ama toida mighty banangki Mesa sig man of the match SL Lilong gi batsman Somorjit na ta ki hayeng tournament sig makhatab league match ani sana ragani Matang sa bulletin sa attention jadring mawin na headlines mo na thamjari Manipur na state road funky basay ni mga subagi thawram nga si Bangkok Ray numero sa Prime Minister Narendra Modi na so yay papausel pirakli DO Imphal West na EVM amadi VVPAT ki maram na miyam na khanganan bagi campaign nga sa Lamsang Bazar Bangkok Ray UNC President Gordon Kamayong sang Publicity Secretary Sankel Stephen matang thaki mari fawa jail na thagin kray UNC economic blockade khudak ta handu alu haina
Singi kami ani apun miyam na khwaraman ka khela wakat mi pham sa thakre amasung United States Polo Association USA na anisuba Manipur State Women's Polo Tournament 2017 gi champion oikrei